अहनबदा मरोइबा पाव मियामदा जस्टिस फंगनगदबनि हाइबा कांग्रेस की भारत जोड़ो न्याय यात्रा राहुल गांधी ना मणिपुर की मैरा पाइतुना मियोय कियागा लोइनना खोंजोमदगी चटपा होख्रे खोंजोमदगी ना सेकमाई फावी लंबी की नाक येत्ता नुपी सिंग यावना मियोय किया थोगलक्तुना राहुल गांधी बु तरामदा ओख्रे सेप मणिपुर थाबा फ्लैगा सिंग पाइतुना खोलाव सिंग लाउख्रे मोदी बीजेपी आरएसएस की ओइनदी मणिपुर असी इंडिया की सरुक ओइद्रबा माले जून थादा महाकना लाकलंबदा मणिपुर की लेंगाक कांगखोंग साइरंबदु ngasisu ओइरमले हाइना राहुल गांधी ना फोंदोखिबगा लोइनना मोदी ददी मणिपुर इंडिया की ओइद्र हाबा वाफमसु फोंदोखरे मणिपुर की अवाबदा सरुक याबगी महुत्ता समुद्रदा राम राम सोंदुना लैरे हाइना कांग्रेस प्रेसिडेंट मल्लिकार्जुन खड़गे ना फोंदोखरे आर्म फोर्सेस वेटरन्स डे नुमिता साबुंखोक्ता आर्मी ना फुदरकपदा मैरा पाइपी निपान हेना सोक्तुना लाइकनाख्रे हाइरि हातोक पिख्रबा सिंह चनबा मियोय मरी की इमुंगा चीफ मिनिस्टर गा उनख्रे मिचम सिरगा येंगदुना लाइगदबा बीजेपी की चीफ मिनिस्टर नते हाइना चीफ मिनिस्टर ना हाइख्रे इम्फाल दसु निपान सुबा आर्म फोर्सेस वेटरन्स डे की थौरम पांगथोख्रे सिंह सनबा चटपदा कुकी मिलिटेंट सिंह हातोक पिख्रबा इमुंग अहुम की पाउदमदा लैखिद्रबा इबोमचागिदी असीबगी थौदोक पिक थना थोकपा इमुंग ओइरमले इनसांग दंगारी फाउबा थाकलमदुना साद्रे हाइरि राहुल गांधी की खोंसद इंडिया पुनना बनते थुगाइना बनि हाइना चीफ मिनिस्टर ना फोंदोख्रे यूनाको स्कूल चेयरमैन क्लब की बैजिंग सेरेमनी पांगथोख्रे महिरोइसिंग महि मसिन तंबा खक्ता नतना मतम सुसिजनबा हैगदबनि हाइना मनिथोइना फोंदोरकले अमदि डाइवर सिंह दा किहन खंगनबगी थवोंग तोकपियो हाइना डाइवर यूनियन फोंदोरकले खुरुमजरे मॉर्निंग न्यूज़ पेपर रीडिंग मिटिंग ताबिरिबा मदे ताबिरिबा सिंगबो पुष्परानी लाइसोमना तराम नोक्सरी ngasi headline da yauriba maro oiba pausing housing miam da sandokna pijari sing san ba chachaba chamna koiba chachaba khulai faijadaba micham miam halakpada isa se khangba ngamlak tra haina chief minister nongthomba birena phongtokre था सिगी तरादा वांगु सावल मनिंग मैचाक पिसिंगदा सिंग चनबा चटखिबा मियोय मरी कुकी मिलिटेंट सिंगना फारगा तमथिना हाटखिबगी थौदोक अदुदा लैखिद्रबा सिंगे हिमुंग मनुंगी अवाबदा सरुक याबगा लोइनना मतेंग पांगबा चटखिबा चीफ मिनिस्टर नोंथोंबम बिरेना हाय मपानदगी संगलकलगा लमदम असिदा मपु सारगा ड्रग ललोनबा गेंग खुटपु सेमगतपा लमदम असिदा लैरिबा येलौमी सिंगबो नमथनना बहनबा मियोय सिंगदी अमोहना कंप्रोमाइज तौरोय इंथा तपथबा पामी हाइदुना मखोइना तौरिबा मखै याबति ngamloi लेंगा असिदा खुनाय असिगे हवलकलिबा नहा कयाबो ड्रग की इपाक्तगी कन्ननबा अमसुंग उमंग कोकथोकलगा पोपी थाजिलकपा थिंगननबगीदमक लोगी ओइबा खोंथांगसिंग लौखतखिबने मसिगी खोंथांग असिमक कुकी मिनिस्टर अमा ओइरिबा लेटपाउ हॉपकिमना चेयरमैन ओइबा कमिटी अमना थबक पाइखतपा हौहनखिबने हाइखे मियामगीदमक अफबा थबक खरा तौरुबा ड्रग पोपी थाबा थिंगदुना येलहोमिसिंग कन्ननबा संगसिलुबा लोइनना मपानदगी मिटोपसिंग संगसिलकपा थिंगननबा होटनरुबा कया अदुगीदमक ओंखतलगा मियामदा ताइनबा युम्मै थाबा मियोय कयागी पुंसी मांगहनबगी थबकसिंग असे चथरखिबने मिचम मियामगी पुंसीदा सोकलकपदा तुमिना येंगदुना कैदोंगैदा लैरोय हाइखि सांगलबा मतम असी खांगदुना लाकपने मिचम मियाम सिंग चनबा चटपदा खुद थाबा सिदी लेंगाक सुखांग पंगंबगे पांगल लेत्रे मदुना मरम ओइरगा खुदक अदुदा आईआरबी पर्सनल सिंग मसिंग यामना मफम अदुदा थाजिंदुना मियाम ngaknanaba थाखिबने सेंट्रल फोर्सिंग मियाम ngaknaba थमलगा मखोइना लैरिबा मनाकता मी सिरकलबदे मदुगी टेक्साक मदु मखोइना पुफम थोकपने हाइखे कनाना अखोइना करी लानखिबा लैख्रे करी अकाइबा तौखिबा लैख्रे अखोइना कुकी लोइना बक्ता साउरुबा यादे मखोइगी मरक्तसु अखोइना खुंदा लैतामिनरकपा
Charau Morongna Mayam Ama Lady Mapandagi Sanglalaga Lamdam Asida Mapu Saduna Drug Mafia Lingba Gang Semgatuna Miamda Kihan Kanganba Yelho Mia Bunam Tanana Bahonariba Kambu Adubude Pau Asi Makatana Pijari Compromise Tauroi Iraiba Iramdam Kanbang Amdrabadi Chief Minister Oirubagi Kari Kanagani Sifai Oirubagi Kari Kanagani Manipur Tugainanaba Hotnaribadi Kanano Manipur Tugainaba Honabadi Ikoi Pumnamakna Madugi Mayokta Lepatabani Lamdam Asida Ingta Taptaba Purakpa Pami Haiduna Makoina Tauriba Makai Yabadi Achumbo Oiroi Mioiba Ma Oina Hingba Tarabadi Mini Kai Kumnahanba Matautai Mingonda Nonjaraga Hingpam Tokte Laibak Tiba Taudo Aduda Laikidraba Singi Imung Manugi Mihuisinda Lainga ki Pipam Tokpa Compensation Pigani Makoigi Damak Lainanaba Yum Kudakta Saba Hawalagani Imung Manugi Mihuising Hingnanaba Lambi Lainga Nasoidana Singani Hainasu Makataki Irang Asina Law Panba Ngamnadraba Matam Aduda Laingakna Miam Ngak Sendabiade Haiduna Minister MLA Singh Ngak Lamba Security Sing Lautok Pagaloinana IRB Lising Ani Chongarom Thaduna Miam Lau Singu Bagi Tabak Tobada Ngak Sen Kibane Laibak Tiba Taudo Amada Mioi Ama Laikidaba Dunatana Pam Daba Taudok Tokiba Laikide Irang Asina Law Uba Yadaba Mapam Singi Compensation Pinana Bagidamak Lupa Crore Kuntraga Taru Compensation Pinana Ba Senfam Lak Laga Leire Atubada Pitok Naba Taurang Tauri Miam the Saktong Gas Fanganaba Taurang Langak na Paikatli Gas Fangdabana Sing Chan Basatpa Soidana Oigani Maram Masina Yumtong Saktong Gas Fangdaba Kana Laibagi Habado Kangdok Naba Disina Yang Silu Haiki Lainga Asi Miam Gidamak Laibani Miam na Tangai Fadana Sing Yandaba Yadaba Lerabasu Security da Hana Pau Pibiu Security Hana Tagatlaga Ngak Selalaba Matungda Miam Sing Zanba Yanana Batause Laikidraba Mioi Marigi Tawaina Mapugi Lekolda Ingna Signa Lairuba Oiresanu Haike Chief Minister Gi Kongsat Asida Rajya Sabha gi MP Laisemba Sanazauba Works Minister Govindas Konthauzam Kumbi ACG MLA S Prem Chandra MLA Singh Thongam Santi S Kunjagishore Hanagi MLA S Birasu Saruk Yaki Prime Minister Narendra Modi BJP amasung RSS ki oinadi Manipur asi India gi saru ama oidre lamdam asigi miyam gi awaba makhoidi yaude Manipur gi asu waraba matam asida Prime Minister Narendra Modi lamdam asigi miyoi singi mitki pirang taithoknaba amade nungsina unanaba phawba laktri Masi leba asigi Prime Minister ama oina yamna ikaini ni haina Indian National Congress INC gi senior leader Rahul Gandhi na phongdokre Manipur dagi Horaga Mumbai Fauba kilometer lising taruk satret sangba lambi asida numit humfugatare nisupna satkadoriba khongsat ase Thawal district ki manung chana leiba khongzomda ngarang pangthokre Tharom masida Indian National Congress ke President Malik Arjun Kharge yauna party ki awang bathaki lusingba kayasu saruk yakhe Masida sunatana Congress na laingak pariba India ge tongan ba state singi chief minister sing parliamenta Congress ke mihut oina laiba mioi kyasu saruk yakhe Manipur gi oina social fi leader Okram Ibobi MPCC gi president Megha Chandra INC ge executive member Gaikhangam na chingba mioi kyasu saruk yakhe Khongsat asigi han banumit asigi oina khongjomdagi sekmai phawba chatke hawdokpagi thoram asisu ayupung 12 da pangthoknanaba thorang tawrambani adubu Delhi da ka hena lechin thabadagi Rahul Gandhi na tonglakadaba flight adu paikhatpa yadaduna nungthil pung ahumlom tarakpa adaido ina thunglaki Maram masina khongsat asi lamthakraba matung sekmai yorokpada numidang pung 9 henki hawdokpagi thorom asida mioi lising kunthrarom gi mathakta tinki loinana lambidasu miyamna Rahul Gandhi bu taramna oknaki khongjomdagi Imphal tamna lakpagi lambida Wangjing Kaithelda kumlaga Rahul Gandhi na Kaithel aduda leiba hotel amadagi sa thakki Tharom masida Rahul Gandhi na wangang lingai cherak aduda Manipur gi wathoki chapchaba waroisin Purak piu aikhoigi iramdam aikhoigi saktam kanbiu khatnari basing taisnabiu haibana singba wahai sing iba flagat kyasu miyamna sizinaki
Bharat Joro Nyaya Jatra Hogdokpagi Thoramda Rahul Gandhi na makha taraduna hai mamang sahigi June 18 Manipurda laktuna lamdam asigi awaba taraba miyoi singa unakibani matam aduda awaba taraba miyoi singna paudam lakiba wafam sing amadi Manipurdo eriba pibam asi punsida amu phawba takidri amadi ukidri mamang sahida Bharat Joro Jatrada kilometer 1000 hena satuna laiba asigi miyamgi awa nungai tabaga loinana India bu amato oina punsinanaba honaki Bharat Joro Nyaya Jatra kadaidagi hogani haina khanarakpa matamda tongan ba mafam singdagi hogdoknaba wafam kaya laki adubu mahakna Manipurdagi Bharat Joro Jatra hogdoktaba yade haiduna jatra asi Manipurdagi hogdoklibani Manipur na handak pangliba awaba sing amadi mangkriba maman yamlaba posak khudingmak amuhana fangananaba honagani Manipur gi miyamgi awaba Congress Party na khangi Manipur da Congress Party na soidana mahausa gumna ingtapa nunghayai phaba soidana purakani haina wasakki Bharat Joro Nyaya Yatra satlibasi leiba asida hauze hiram kiyada mayoknariba injustice sing asida justice fanganana bagidamaktani Manipur gi miyam nasu ngachi achumba wayel fangba paw ase makhata na pijari Ngamdana lairi masing thingamdana thabak phangdabagi awaba mayoknari posak yagi mamal lepa leitana hengalakpagi awaba su mayokna halle khunai asida lairiba phurup khuding maksu awaba tare pumnama asigi awaba ko hanana bagidamak amadi achumba wayel phanghanana bagidamak khongchat asi chatpane India ki oiba thamoi gi wangang ba pamde leiba asigi miyamgi thamoi gi oiba wafam sing oina taba pame leiba asida lairiba achau macha khaidana mipum khuding maki wa taduna India gi miyamda khangananaba honagani hainasu mahakna makhatana phongdokhi tharom asida saru yakiba AICC ge President Malik Arjun Kharge na haikibada Manipur da Prime Minister Supnagi bot khomnana bagidamak lakhiba natana Manipur gi miyamna awaba taraba matamdadi mamai phawba Manipur tamna olakhidre lamdam asida laktuna miyamgi awabada saruk yabagi mahutta samudragi khongbanda koina satuna ningaidana famduna ram sonduna leide bot phangnana bagidamak Manipur gi miyambu namthak tawganu Manipur gi thauna lairaba miyoi singna India gi ning tamnana bagi lanphamda amadi leibak asigi apunbagi saktam sagatpadasu maru oiba thodang lawki madugi damak Manipur gi miyambu amohana thagatpa phongdokhi Bharat Joro Jatra Kanyakumari dagi Kashmir fawba chatuna mipum khuding maka unaduna wari sanaduna miyamna thengnariba awanungai sing khangdoknaba honakhi ngasidagi Imphaldagi hauraga Mumbai fawba chatkadoriba Bharat Joro Nyaya Yatra asina leiba asigi mipum khuding makta justice phangananaba honagani khongchat asi India gi constitution na piriba liberty justice equality amadi right sing kanana bagi khongchat amasuni Rahul Gandhi gi khongchat asi mamangdasu kana amatana chatpa yaukidre makha tarakpa matamdasu kana amatana chatpa ngamloi haike miyam gidamak Congress na lanfam kya thengnaduna lake ngasi sulaibak amadi constitution bo kannaba lan thengnare parliamenta wahang khara hanglubagi damak MP chamagni futaruk suspend tawke leiba kanba pamba MP singbu mapanda thamlaga makoi gi aningba pamba matungina law pass tawduna thabak tawnanaba honare thawang asi dictatorship ni haiba mayak sengle leiba sida hojik democracy haibadu leitre Rahul Gandhi Manipur gi miyamda justice fanganana bagi damak Manipur da laktuna awaba nanglaba miyoi singa unaduna wari sanake adubo ngasi fawba Prime Minister Narendra Modi Manipur da lakpa leitre Manipur gi miyambo nungsibana maram oiraga Rahul Gandhi na Bharat Joro Yatra asi Imphal dagi hauribani Manipur gi sports person singi amadi lairik tamba loiraga thabak phangtana lairiba naha singi damak Modi gi lenga asina karigumba amata khanbiduna thabak paikhatpa leitri
Manipur statehood fangkibasi Congress ki matamdani hauzik Manipur da railway purakliba sisu Congress ki matamda purakibane Congress na miyam gidamak thamlamba achou campaign factory pumnamak BJP gi lenga asina yon duna saba horakliba thingnana bagidamak lomi singi phangpham thokpa right sing phanghanana ba nupi angang singda ot nairiba lengakta achumba wayel phanganana bagidamak wahang hangluba miyoi kya ek pansinduna jail da thamjiliba journalist singbu maning tamna phongdokpa ngamhandriba social economic pumnamak asigi justice phanganana bagidamak Rahul Gandhi ge Bharat Joro Yatra si chatpane sahi khudingi leba asigi thabak phangdaba naha crore ani thabak pigani haibadu ngasisu piba ngamdre Yatra si leba asigi tungi horakliba mirol sigi damak chatpa khongsat amani hainasu mahakna makhatana phongdokhe Bharat Joro Yatra Haudokpagi Thoramda Hanagi Chief Minister Okram Ibobi MPCC ki President Kaisa Megachandra Indian National Congress ki Lusingba Singh Congress Lenga ki Chief Minister Singh amadi Congress ki maruiba thomi kyasu saru yakhe Manipur gi tongan ba mafam da lairiba UNACO school singi makok mathang taraba class 6 tagi class 12 fawgi manung da laiba mahiroi sigi damak semliba chairman's club member oiriba mahiroi singbu yaipa mangol piduna best state pagi thoram ama chanung da laiba UNACO residential school da ngarang phangthokre mahiroi amasung makhoi gi mama mapa sing yauna phangthokiba thoram asida athoiba mithung oina saruk yaraduna CVI gi hanagi joint director Nadaibam Mani Thoina Phongdokibada class masa dagi hoduna makok oibagi hainabi thamba asina mahiroi singi tungi punsida yamna kana hale masina mahiroi singi thajabagi sang wangkhatpa hengat hale mahai masin ningthina honaba khak natana matambu ningthina sizinaba haibagi tangai fadaba yamna lei loinana haksang phana leiba haiba sisu mahiroi singi di yamna maru oiba amani haikhe Rahul Gandhi ki Bharat Joro Nyaya Yatra si Manipur punsin bagi khongsat nate India punsin bagi khongsat amanate machetana na basinba khongsat ne mahak na laklamba si irang hekta thokpa maramna handak soi khoi cheksin ba mathau tai haina Chief Minister Nongthomba Birena phongdokre Manipur lengak na sinduna ahanba Manipur Rifles ke Bucket Holda Pangthokiba Armed Forces Veterans Day 2024 gi thoramda paumesing hangba wahangi pakhum piraduna Chief Minister na hai Rahul Gandhi gi khongsat lamthapham Imphal da piki debasi Manipur gi lairiba law and order gi phibam yenglaga pidabane Manipur gi miyam hojik punchi amadi lanthum ngakadaba matamne rally lamtharaga politics tawgadaba matam nate haike thoramga mari leinana Chief Minister na hai January 10 asi chahi khudingi Indian Army gi ahanba Commander in Chief Field Marshal KM Kariyapana thabaktagi pothakhiba numitpu ningsingboina Armed Forces Veterans Day gi thorom pangthoi masiga loinana ex servicemen singna kathokpaga loinana leibak ngakpada laukiba thodang amadi leibak ngakpada thawai thakraba athauba singi imung manungi miyoi sing ikai khumna basu Utpa Thoramni haina Chief Minister na haike Assam gi Golaghat district da laiba training center da training tongnana ba ngasi ayu Imphal dagi akhanaba Air Force ke cargo plane anina tarasuba masung taramathoi suba IRB gi personnel sing pukragani haire Chinku ki narco terrorist singna landarak padage lanjelaktuna relief camp ta hauze lairiba sing adugi manungda porompat veterinary campus ta amadi palace gate ke dance college campus ta laiba relief camp ani da laiba angang singi fibam Manipur Commission for Protection of Child Rights MCPCR ke chairperson Kaisam Pradip Kumar na lusingba tim amana satuna yengsin kre khongchat asida saruk yakiba MPCCR ke Chairperson Kaisam Pradip Kumar na hai porompat veterinary campus ta lairiba relief camp asida laiba angang nifu ngakpigani angang mari lairik tamba phangdana lairamba thengnaki
angangsing adugi chahi mangdanaba Imphal East ke mari leinaba official singda thorang paikhatnaba khangankhre relief camp ta leiriba mama mapa singna admission tawbagi matam thengle haina leithokpi ganu maram dilan asina maram oiraga awaba nanglaba imung singi angang singi oinadi akhanaba thorang paikhatuna condition amata yaudana lairik tamhangani private school da tamliba mahiro sing midday meal gi khulong saba phangdrab su JJA ki matung ina angang aduna chaba phangjananaba tiffin gi thorang tawbigadabani Imphal East ki oina hojik puna angang lising ani shumna taraga taru relief camp singda lairi makhoi sing asi midday meal gi khulong saba tangai fadana phanghangadabani hariba angang sing asida phongpham thokpa midday meal gi khudong saba si phanglibara haibasu yengsilagani relief camp ta lairiba angang singda remedial class ke khulong saba su pigadabani haina su phongdokhi Imphal East District ke Lamnai Police Station konba sabungkhok khunaugi sekonda leiriba Central Force Hankro haiduna thomjin bada irang tholakpadagi mafam aduda leiriba kunsuba Jat Regiment ke personnel singna phubada maira paibi khara sokpadagi laikanakre thaudo asigi matangda phangba pauna hai sabungkhok khunauda Central Force leina leida kuki militant singna ngaihak leitana nongmai kapsilakpada tumina yengtuna lei maram aduna security force leibagi kanadre haiduna ngarang maike adomgi maira paibi singna Jat Regiment na leiriba sekol adu tamna thomjin kibani maduda irang thoglakpadagi mafam aduda leiriba Jat Regiment ki personnel sing aduna phubada maira paibi khara sokpadagi laikana kibani Miyam gidamak thabak tawchariba gari driver kayabu tathi taoina tawba amasung miyot minay kaya satharakpagi mayokta kumja lising amaga jamapan mabudragi January 13 da koirengayda leiriba ariba airfieldda numit 8 ni chupna khongjang sangsinkiba adubu ningsingduna chatharakpa 35 suba divers degi thoram Manipurda pangthoknakre All Manipur Road Transport Driver and Motor Workers Union ge office ta pangthokiba thoramda layoi khraba driver sahumga sumna taruki saktamda makoi gi imung miyam amasung driver singna hailei katuna ikai khumnaba utkhre ngarangi thoram asi mamangda pangthokiba thoram singdagi top topa masak amada yamna chamna pangthoki thoram asida mahusagum chief guest of honor amasung president thambagi mahutta icham chamna haikalekat tamlaga loisinki thorom asigi matungda All Manipur Road Transport Driver and Motor Worker Union gi General Secretary Maimom Anil Maitaina paumisingda phongdokibada Manipurda Megi tarik 3 dagi oirakliba leibaki phibam asigi yenglaga handaki sahi gi oinadi thorom asi yamna chamba maongda pangthokpani handaki sahi gi oinadi layoi khraba driver singi mafamda haikal laikat tambaga loinana ikai khumnabagi thoromdagi hena pangthoktre haiki Manipur ge art and culture ge fibam asi mayamga yengnabada thak wangi haina launaribani adubo performing art na khumang sausilabasu thawgalondi ka hena maning hanthabagum uri haina art and culture ge deputy director J Dharmadas Saramana phongdokre Lianda Folk and Classical Academy na sinduna travel amadi Manipuri dance ke matangda tha ama chupna sathaduna lakpa workshop kam production program loisinbagi thoram lamboi khongang khongge veterinary lerakta leiba Manipuri jagoi marupta pangthokibada Dharmadas Saramana hai lamdam asida art ki lamda khongda duna leiriba artist singbo yokhatnana bagi damak chief minister gi mitjang makhada piba chief minister gi artist singi tengbang CMIST gi selection loikre khangalaba sing ado finance department gi senthang thadarakpaga anoba chahi gi production kaya puthokpa yaragani tongan ba sinfam singda leiriba miyoi singna amana amagi sinfam singbo chapmanaba mitjang khangba ngamlabata da khunai adu chawkhatpa oigani sinfam ama paibaga isa gi ithaudagi nanthoknaba honarakpa se thawgolon yaudabage khudam amani haikhe
Salai kanba luki Central Committee na sinduna Thabal Kyutri Lekai Dalaiba Multi-Purpose Indoor Stadium da pangthokiba ningtham mifamda Manipurda National Register of Citizens NRC athuba matamda chanahalu haiba yauna tongan ba warep mari laukhre Salai kanba lup Central Committee gi Publicity Secretary TS Joy Kumar na khuyek piduna thadorakpa cherol amada hai ahan ba warepta Manipur National Highway sing haibadi Jiri lambi amadi Dimapur lambi khudakta hangdokadabane ani subada maitai singda schedule tribe ke status fangananaba Manipur lengakna hotnagadabane ahum subada maraibak maramdam gidamakta mayum thadoktuna lanjena duna leiriba maitai sing athuba matamda masa masagi mayumda hanjilhalu haiba warep sing yauri lamdam asi mapu pali haiba chapchana utpiyu lengakna leibak masa salaisa yelhomi singi demand asi tabiduna demand sing asi athuba matamda thabak to onthokpiu haina lengaki pukning singsinki Lising ani henba puwari leiraba Manipur gi apunbagi saktamgi mayokta singnarakliba khudingmaki mayokta thengnariba lan ase atopa maikaida thaidok khinanaba Manipur lengakna kaidaunungda singanu haina thawai mirel gi ko convener pi sanahanbina khuyek piduna thadorakpa cherol amana khangalakle Manipur gi law and order gi fibam asi asuki matik phatre maram maduna Manipur gi mapandage security force lising humbudra hena lauthaduna Manipur gi law and order ki fibam ase control taunanaba honarakibani adubo matam asu kuiraba irang asing asi phawba mai pakna laksinba ngamdabana noma kangdana misimina kaya ama thokle sairak asida Manipur gi tanglaba iral oiriba Manipur Rifles amadi Indian Reserve Battalion gi personnel lising ani hena Manipur gi mapanda thadoknabagi thorang toriba si kari maram gino India gi oina khwadigi phaba police training center ama oiriba Manipur gi lemjaningai oina pangaida leiriba Manipur Police Training College asibu Manipur lengakna miraibagi matau utle matamga chunaba police training center ama oina semgatuna ireibaki mamal yamlaba lanmising training pibagi wakhalon poktriba karikino masing yamlaba Manipur Rifles amadi Indian Reserve Battalion ge personnel singi ahal laman mama mapa amadi masal masya sing lengakna ningthijana wari watai sanaduna pukning phathabibagi mahut ngaihak ki oiba wa ngangli masina maram oiraga sorok lamjauda thoktuna ahal laman mama mapa amadi masal masya sing nungsa marakta amadi lamjau sorokta phamhanbagi wahanthok karino hainasu makha takhi Haukiba Megi Tarik ahumdagi thokliba kanglupki irang asina maram oiraga Churachandpurdagi lanjenaраktuna Laimram Scheduled Caste Girl Hostel da hangliba relief camp talairiba miyoi singda khawpumgi miyamna chana thaknaba mana masing mateng pangkhre ngarang mateng pangkhiba siga mari leinana Churachandpur khawpumdagi lakpa Daisilung pamaina haikibada relief camp asida yamba yamdaba kharada oirabasu mateng pangba ngamba si laibak phabane lengang na hojik thokliba irang asina awaba mayok nariba si midyang sangbiduna athuba matamda wathok asi loisinbiyu irang asina maram oiraga hena awaba thengnarakani irang asida ikhoi puna pukning phathaduna laiminasi haiki nakalam amaromda relief camp aduda lairiba loitongbam abikna Phongdokibada relief camp asi awatpagi awatpa ngakta ngaire lengang na ayuk amadi numidangi saklen pijaduna matam ngaibaga chap manare thanipan phajilaklaba sida supham nompham pibidana amadi kari tawba yabagi haibagi mitjeng amata yengbidaba si laibak thibani haina phongdorakhi
lamdam asida khundaminariba furupsingna amana amabu ikai khumnarabadi mapanggal kanba lamdam ama soidana oiba gamgani haina RK Sanayamana phongdokre voluntary welfare fund amasung Quaxify apunba nupilup na sinduna ngarang Quaxify ge ibudau nongda laiden pakhangba laibong community hall da hingminasi haiba hiramda pangthokkiba miyamge mifamda saruk yakiba RK Sanayamana hai lamdam asida khundaminariba phurup khudingmakna karambana yelhomino mitopno haibadu punna khangminaba change aikhoigi senmilon asi ahobada ising haibaga chap manai senmilon amadi hiram khudingmakta mipal tangduna hingba lamdam ama oiduna ngasi fawba matam sangna hinglaklibasi isana iromdom hingjaba ngamnanaba honaminase aikhoina kanana yelhomino haiba masak khangdabana aikhoigi marakta nampak tanagi tawba tangkak kayarak yaukre asigumba pamdaba thodok sing ase thoktanaba yelho frup mayek sengna khangnanaba honabada punna hingminasi haibasi khangminaba changi haiki Kawa Police Station gi manung chanba Kansipur gi Catholic School mayada nahanumidang pung taruk makhairom taba matamda naurem Krishnadas kauba miyoi amabo sakhangdaba singna makhongda nomina kaplambagi thawongbo yaningdaba phongdoktuna ngarang kaksing kaithal nawhal lai mamangda kaksing esigi MLA yauna wakat mi phamkhre makha tarakpada mapangiba pau khardang phijari Maldives ki President Mohammad Moizuna ithat leibak aduda leiriba Indian troops sing lauthoknanaba India da matam thakre haire Hana Union Minister oiramba Melinda Diora Congress Party degi resign tawraga Maharashtra gi Chief Minister Eknath Shinde na lusingba Shiva Sena da yaukre Mumbai Police na nongsup thangba Sabab talaiba illegal call center amada red chathakibaga loinana US National Singda namthak tawrambagi maralda miyoitara fagatle haire Laiba sigi Muslim sada humbudraga marina Ajodhya Ramgi laisang sariba asida harauba poi amasung Narendra Modi na India gi khwadigi hena mai paklaba Prime Minister ni Thazai haina Nationalist Muslim Organization Muslim Rashtriya Manch MRM na claim tawkre Tha asida Uganda gi capital Kapla da 18 suba nan Align Movement natraga namgi contact group ki summit pangthok tringai ki mangoinana leiba asida India na executive bus tara ambulance manga tractor tara amasung phirangi saikhok lesing ani chatruk humfuga mari khudol tawkre China gi Foreign Minister Wang Li na Palestinian state ama lingnanaba amasung Israel amasung Hamas ki marakta lan soknaba numit jamani suduna miyoi lising kaya sikraba Gaza da ceasefire thamnanaba apel tawkre Taiwan aning tamnanaba gi maikaida thanglakpa khongthang khudingmak akanba mongda namthananaba honabaga loinana madugi damakta akanba sairak pigani haina Beijing na masana laingak sariba ithat asida inau nongna warning pikraba matungda Taipei na China da oirakliba asengba phibam mayok nanaba pautak pikre haide Indonesia gi Sumatra ithatta leiba maigi sing Mount Marapi ngarang ayuk pokhailaktuna anakpada leiba khungang kaya ut mapaina kopsin kibaga loinana authority singna miyoi chamagi mathakta safagadaba mafam singda hongdok hanba hokre Britain na navigation ge freedom da singnarak pasing mayok nana makhata na sem saduna leiri haina British Foreign Minister David Cameron na ngarang phongdokre Lakliba Lok Sabha Mikhalda BJP na single largest party adu
oirakpa yai adubu nemna phangliba masing aduna makhoigi elaising oirakpa yarakpa sing aduna makha tana saugatuna laining laroi amasung madugi mahuta opposition Elias oina sawalaklagani haina Congress lusingba Sasi Tharoorna phongdokre. Uttar Pradesh ke Ajodhya da Ram Temple aduda achoba Pran Pratin Thoram adugi mangoinana state asige Chief Minister Yogi Adityanath na city asida lakadoriba tourist singidamak electric bus sama ngarang lamthakre haire. Jharkhand ge is Singhbum district ta mai chapi thodo amada thangsinumita bambula stall taramanga hena motorcycle tarani thoi amasung pickup van ama chakre haire. Uttar Pradesh government Ram Laisang Sangabagi thoram taksilakpaga Ajodhya bu anauba amasung laigi oiba mafam oihananaba thaurang sing kangkhatkre. Makatarakpada sanabagi pau pisare. Malaysia ki konung Kuala Lumpur da tha asigi mapandagi chatharakpa US dollar la ama lising kuntra gi sel gi mana leiba Malaysia Open Super 1000 badminton tournament ke ngarang sanaki ba men's doubles ke final da one number 2 India ki makok thongba pair Sunwick Sunrise Ranki Reddy amasung Chirag Sethi one number 1 Chinese pair gi makuta maithi duna runners up ta hore Korea gi Anse Youngna nupi gi singles title lokre. State asigi home guard personnel singna thengnari bakudong sa daba kaya si ko hanana bagidamag lenga asina home guard singi oiba tongan ba commandant general ama thambiu haina all Manipur home guard employees welfare association MISGEYA gi president Yanglem Mangina phongdorakli. Sahi asigi hanba Gram Islam tennis tournament Australian Open gi ngarang sanaki ba men's singles ke ahanba round da one number 1 Serbia ge Novak Djokovic mai pakre Greece ke Maria Sakkari so mai paktuna nupi gi singles da ani suba round changkre. FIS Women's Olympic qualifier gi ngarang sanaki ba pool match da India gi nupi hockey team na New Zealand bo ahum amada maithiba piduna Paris Olympic Games qualify oibage khudong saba laikre. India ki team asi nahan athengbada sanaki ba ahoba match da USA gi makuta suino amada maithiba nanghauki bane. Ngarangi match asidadi India gi sanaroi singna horakpadagi akan baitek sathaki sanabagi ahanba minata India gi Sangita Kumari na field goal ama chanduna mangsil thahanki. Stern Thangta Organization Tangkhamna Sinduna Tha Sigi Taradagi Taramari Fauba Numit Mangani Supna Chatharakpa Festival of Thangta Art Ngarang Organization Asigi Sindam Sanglenda Losin Kibogi Thoram Pangthokre. Manipur University ge Tupi Foil Team na Golo Kibagaloina na event asigi individual da bronze ani puna goal ama amasung bronze ani lauduna All India Inter-University Fencing Men and Women Championship 2023-2024 ge campaign hogdokre. Veteran forward Singam Suvasna Mahaki team Sagolban United po ahanba Premier League ki match amada yamna komna Rao Lairiangbam Laikai gi mayokta Pansil Mari Anida Maipakpa ngamhankre. All India Inter-University Softball Men and Women Tournament 2023-2024 da saruk yananaba Manipur University ki team semnanabagi trial selection da yawgadaba nupa kunmari amasung nupi taragani ki ming lauthokle. Manipur Cricket Association na sinduna ahum suba MNCA Under 14 Boys ahanba Under 15 Girls amasung ani suba Men's Under 19 tournament tha sige aroiba cheyoldagi pangthoklagani haire.
Manipur Veteran Cricket Association asinduna chatharakpa kunsuba MBCA Cricket Tournament ki champion Dinauria Pakhang Lakpa Sports Association Napsa Kha Imphal na oikre Langthaban Public Ground da ngarang sanakiba final da Napsana YWC Langthabal bu wicket mangada maithiba pikibane champion oikraba Napsa da selgi mana lupali singkun galoinana trophy aduga runners up YWC dana selgi mana lupali sing taramanga galoinana trophy khusinaki Amadi Manipur Olympic Association MOA gi nauna sahi marigi thau pugada office beer khankibaga loinana Sunil Elangbamna anova president oikre Loisilakpada ngasigi headline da yawriba maroiba pausing amahana pichari Miyam the Justice Fangangadabani Haiba Congress ki Bharat Joro Naya Jatra Rahul Gandhi na Manipur gi Maira Paiduna Miyam Kiyaga Loinana Khongzom dagi Chatpa Hukre Khongzom dagi na Sekmai Phawi Lambi gi Nak Yetta Nupi Singh Yauna Miyoi Kya Thoglaktuna Rahul Gandhi bu Taramna Okre Sep Manipur Thaba Plega Singh Paiduna Kholau Singh Laukre Modi BJP RSS ki oinadi Manipur asi India gi saru oidraba male Jun thada mahakna laklambada Manipur gi lengak kangkhong sairambadu ngasi su oiramli haina Rahul Gandhi na phongdokkibaga loinana Modi dadi Manipur India gi oidra haba wafam phongdokre Manipur gi awabada saru yabagi mahutta samudrada ram sonduna leire haina Congress President Malik Arjun Kharge na phongdokre Armed Forces Veterans Day numita Sabungkhokta Army na furakpada Maira Paipi Nipan hena soktuna laikana khrehaire Hatok pikraba Singh Janba Miyoi Marigi imunga Chief Minister ga unakre Micham siraga yengduna laigadaba BJP gi Chief Minister na te haina Chief Minister na haikre Imphal da Sunipan suba Armed Forces Veterans Day gi thoram pangthokre haire UNACO School Chairman's Club ki badging ceremony pangthokre Mahiru Singna Mahimasin tamba khakta natana matam susizna bahigada bani haina mani thoina phongdokre Rahul Gandhi ki Bharat Joro Naya Yatra si India punsin bigi khongsat nate mase tanana basin ba khongsat ni haina Chief Minister na phongdorakli Divers Day kuntra manga suba thoram pangthokre laikhidraba diver sahum ga sumna taruk sukre diver singda ki han khangan bagi thawong tokpiu haina diver union gi maiki dagi phongtorakle amadi sing sen basat pada kuki militant singna hatok pikraba imung ahum gi paudamda laikhidraba ibom sage asibagi thodok pik thanna thokpa imung oiramle insang da ngali phawba thaktuna charamdre haire Pijariba pausing asiga loinana hojikidi nungtigi phongliba pause sindagi lokthoksaba maroiba pausing miyamda pijaba losinjari Midyeng tabiriba amadi tabiriba singbo amuka hana pusparani laisomna khurumjari